ngasi phone kiba tungan ba Manipuri si phone singdigi amasum thokiba thawdo wa thok singdigi maroi bi I paw sing khonga charaga Manipur top channel gi maikei gi myamna thamjagi anbada state sigi wangbada thokpa hoji Russia amasum Ukraine ani gi conflict sigi matangna myamda latest update bijage myam loi phukta min Chinese channel sigi maikei gi thamjari Ukraine sa thaba lan gi ahanba gi Pandam Phangle Russia na Ukraine sa thaba lan gi ahanba gi Pandam Phangle amasum Ukrainian forces ki lan sok na bang ngambagi Phangle yamna hantan kre makata ba khongthang asi Ukraine gi nongphok lamdam ningkha tamhana na ba miyeng sanglagani haina Russian Defense Ministry na lathokre wapamasina Russia gi lalong hongdorakadra haina thajari operation gi ahanba tangak ki khwaidigi maruiba Pandam adu phangba ngamkhre Ukrainian forces ki lan sok na ba ngambagi Phangle yamna hantakre masina maramoiduna khwaidigi maruiba Pandam haibadi Donbas nongphok Ukraine gi Luhansk amasum Donetsk lamdamna saba ningkha tamhananaba khongthangda aikoina pukning jangmangam lagani haina Russia gi General Staff Main Operations Administration ki mako Sarjena phongdokhi Ukraine gi capital Kyiv yawn city kya da Russian forces na bombing tawba amasum koisil laga thamna bo onari masi Russia na nongpoklom da miyeng sangma matamda Ukraine gi atei mafamda makhoi gi forces lakshil laga thamna ba gidamaktani haina General Radeskov na haki Kyiv, Kharkiv, Chernihiv, Sumy amasum Nikolaev city sing Russian troops singna thingjilaga thamkhre amasum Kherson amadi Zaporozhye lamdam gi ayamba sarukti Russia na mapungfana control tawri haina general asina haki tha amarungi mamangda military operation hokraba matungda Ukrainian lanmi lising taraga mari gi masakta khatkre amasum lising taraga turukna sokre Ukrainian Air Force amasum Air Defense System singdi ngamnamak thugaikre Ukraine gi Naval Force makhatana Leitare haina Radeskov na haki Russia gi maikeidadi servicemen lising amaga sahumga yangkhaiga mathu shikre amasum lising ahumga sanipan ga kunga mari sokre haina sumang haki amaromdana Ukraine gi healthcare facility humdraga ni thodi attack tokre WHO Haukiba February kunga mari da Russia na Ukraine Landaraba hokraba matung ngasi fawbada healthcare facility humdraga ni thoida attack tokre haina World Health Organization WHO gi pawn haidi WHO gi surveillance system for attacks is ena phongdokhiba gi matungina healthcare facility humdraga ni thoida attack tokhiba dugi manungda facility yangkhai gi nipan kaikhi transportation taraga mathoi personnel taraga taro patient tara supply nipan amasum warehouse amada akaiba thoki amasum attack singa duda mi humdraga mathoi shiki amasum kuntraga tar ena soki hari healthcare facility singa si doctor amasum nurse aduga patient singidamak safaba mafam oihengadabani asiguma thawdok si thokloidabani haina SSN haki Russia amasum Ukraine gi lan asi international lan oiba maramna Geneva Convention satpham thoi hairi Prithvi gi ani subo lanjaw gi matungda pakthok chawthokiba convention asida civilians amasum military personnel singi basic rights sing kananaba asukpa amasum anaba mising ngak thoknaba wafam kya yauri convention asigi article taragani pan gi makhada civilians hospital singsi phibam amad hekta attack tawroidabani matam punamakta ikai khumnaduna ngak thokadabani hana yauri masigi rule asi thugaiba matamda di hekta Leiba International Criminal Court thijin humjin biyai amasum war crime ni haina Leitarabadi prosecute tawduna serakpi biyai hari Russia na Ukraine Landaraba sida ikon konboina hokiba tang nipano hospital amadi attack tokhi amasum Izium city da leiba nauna semjin bada ngariba hospital amadi Russia na bomb kya kapsilaki hairi hena pausna sufungdorakli Makhasa Tharakpoina Amaromda Ukraine the Lanthingari Malem going quite Sativa, Canadian sniper Hingley, confirmed Tokre. How's Ukraine the Lanthingari Malem going quite Sativa, Canadian sniper, Russian Shiran claim Tokrabamatung Tarapada, Mark Masana Sidri and Fundorokre. Canada gi veteran sniper Sigi, Wali Kowi, Haina Saktakli, Mark Masagi say Nifusure, COVID-19 and Nabadi Fogalapungam Lehari. Give reason gi frontline the Wali amati makiti madu Russian attack sa tharakibada sikre haina phungdokhibani adubu mak masara asu apan amati yawba leiti haina phungdokre social media da tonga kya ma sandurakli Russian account na pikhiba report ta mak action sa thakibada sire hari Canadian sniper Wali asi malem goina khwaidigi satiba sniper gi mingthol phanglabani
Mariupol action chatakiba minute kunda Russian force na makpo hatle haina phongdokibane wali masana phongdorakiba wafam amadadi Russia gi lanmisingna langoi saliba Mariupol city dagi kilometer sakya lapna makna lei ma ki punsida Mariupol si ukhidri hari Canada gi kunganithu shuba Royal Regiment ki member oiramba wali hairiba miyesi France amadi Canada gi lanmisingna haisinglaba sniper ni haina sakhangnariba miyamani Magna Ukraine land sokna ruraga halakpa matamda mahakpu sire haibigi paw mataba phangki ma Canada gi Quebec lamdamda pokpani Afghanistan war veteran ama oibigi mathakta Syria da ISIS lanthengna mamiya mani magna mayum lamdamda loinabi amadi masanupa bu thadoktuna thamlamlaga Ukraine da lanthengna ba lakpani magna Canada da leiringai da computers programmer ama oinasu thabak tawi hains paws na phongdorakli Amaromdana Ukraine gi mayokta lan makha sathanaba Russia gi paisa leitre Ukraine gi mayokta makha tana lan tawnabagi damak Russia gi maphamda paisa leitre makhoi gi budget ta military gi pinabi yaudre haina Ukrainian Defense Ministry gi chief intelligence directorate na phongdokre military na pigane haina wasaki senfam sing pithokfu ngamdre sanction sing na maramoiduna Russia gi financial system da phibam solakpadagi budget ta henba senfam Kaithok ngamdre haina directorate na phongdokiba wafam ama Ukrainians ka prabada pauksi na report toki Crimea da military unit singi hana kaithokiba budget ado hokiba February thada loikre March thagi oina payment amata tawdri hainasu directorate na haki Russia gi private military campus PMC da Ukraine landana bigidama khunek fighter sing nekiba dugi payment matang da phibam si chap manari hainasu pawgi sources na makatana phongdorakli Lanmi kayamaru mathang Ukraine sango habi yaraktri masigi maramsi contract laikhai tada begini lan sokna na bagidamak military na paisa phangdri amasum soklaba singna compensation natragana social guarantee sing pidri hainasu directorate na makhataki yamna luriba pawmana Russia na Poland su Landaraba yai Russia na athuba matamna Poland natragana atopa European Union EU gi leba amadasu Landaraba yai haina Poland gi capital Warsaw da leiriba Ukrainian ambassador na phongdokre Russia na Poland de attack tawna semsari Warsaw da leiriba Russian embassy yauna diplomatic mission singna masigi e paw phanglamgani amasu makhoina lochina na bokhotnari haina ambassador Andriy phongdokiba wafam ama media na quote tawki Warsaw da leiba Russian embassy da maikhu kakhalakibagi thawdo ama ambassador panki Ukraine landadringai mamangna su Kiev da leiba Russian embassy da manaba mongna maikhu kakhalaki haina mangna haiki makhoina masi tawribasi karigino haibadu yamna mek singi embassy thadoktuna satkiba tarabasu Poland da akaiba mata piroidaba chechang oirabadi makhoina mai tharamloi adubu Russian diplomat singna Poland gi mayokta mang taknaba thabak tawbaga mari leinaba chechang leiramba tarabadi madudi arubu wafam oirakani amasum Russia gi mayokta international criminal court ta sinnarakpa yaba ngaktani hainasu desesian su haiki Russia na hauzik Poland gi mayokta khut thanabagi maram thiri haina thajari amasum Ukraine landana bagi damakta su Russia na maram kharadi putoki adubu EU amasum NATO gi member oiriba Poland da landa bagi damakta di yamni hena sikshina sem saba sangi kari maram gi damak Poland landari bano haibadugi aruba maram khara Russia na darkar oiri haina ambassador na haki lan tawbu yana bagi maram thibada Russian embassy building thugai babu amo oirakpa yai maduna maram oiraga Russia na special forces thajilakpa yai Kuthonabada Russian lanmi ama siba tarabadi Poland landana bagi maram oinasu siznarakpa yai hainasu Desisiana makhataki hainasu paws na phongdorakli adu haujiku ina dimiam paws matang ase lusinjarage amasum pathoksa ki soki bilan ki yars mem nga pigani matam gi maroi bi paws su mayam de le palitan update bijarake na channel sigi mekedi ki thamjari and thank you